ngasi numidang waram phongkhiba tongan manipuri sifong singdigi maru oibe I pausing khonggacharakana manipur top channel gi mekedi mayam da share tawjage do mayam ngasi pausidi sangtak na hapsage haida men oiba pau oibe sing oibana maram oirakana mayam da hapsage ahan bone lokhacharakana Council of Higher Secondary Education Manipur da thokliba sayena ba sigi haurakpham amadi masida senariba sing masakhang mangamle People's War Group hokhiba matam kharadagi Haurakadoriba Mahiroi Singi Maraiba Lepkadoriba Loishangama Oiriba Council of Higher Secondary Education Manipur Kosemna Sanainaba Wapam Sing Talk to the Miam that Laita the Bama Tawaliba Shidigi People War Group Marxist Centerna Mue Ahumna Sab Akanabati Mamana Kupna Ying Shiluba Matamda Tokliba Sayena Basiki Horakam Amadi Masida Sienribasing Masakang Mangamle Haina Aina Tingraba Lup Ashigi Central Media Coordinator Secretary Comrade Lenin Maitei na kuyak piduna thadorakpa Cyril amana phongdorakli Cyril aduna makha taraduna hai riba loisang asida laita daba phibam amada leihanna bu khotnariba sida maru oina sinariba miyoisingda masa na tawgiba aranba sing adu phaminaduna semdok minabagi tanja ama launaba khangalabasu ahoina dum masagi maral adu kopsinana bu khotnaba People War Group Marxist Center na taraina laude hairi Council of Higher Secondary Education Manipur Kosemgi Thaumi Khudingmaktagi Sel Khomduna Masana Masabu Frontal ni haijaba amadi Paumigi Maikhum Uppa Kharada Thomlakliba Sel Singadu Piduna Phamgidama amadi Masagi Lanagi Khudong Sanaba Kharagidama Asum Aran Khangduna Pau Phonghanduna Council Bulana Miyamda Uhannanaba Honabani Haibigi Matik Saba Khudam Sangdam Sing Phangle Hari Loyana Hawkiba Numit Karanigi Mamang that Nunti Pongwa Pauxi in the Council of Higher Secondary Education Employees Association Manipunasu Council Gimanunda Lady Basayana Basing Asiga Horak Pam Amadi Asum Aran Kudima Marik Sum Naleba Miam Amadi Maru Oina Masida Tawensin Oidi Mu Amadi Lup Kudimaki Mapamda Kangan Kibalekre Cyril Aduna Makata Radunhai People's War Group Marxist Centana Ying Suluba Matamda Kosem that Laita the Bama, Leheliba Asida Sauna, Taudang Loriba Muising Adudi Babudon Sapamsa, Joint Secretary, Dinesh Sharma, Under Secretary, Somorzit, Under Secretary, T.H. Singhazit, Under Secretary, L. Robindro, Under Secretary, Kumarjit, Deputy Secretary, Y. Sharat, Driver, Amadi, David, Driver ni Haiba, Kangmangam Lehari. Babudon Sapamsa Joint Secretary Hariba Muesi Hokiba Tam Kayadasu Sarang Navakia Towan but the sound of Taudang Loduna, Lakliba Mu Amani Habisin Lup Asina Hairu Drabasu, Kosiemgi employee Kudim on the Kangarabo Pamni, Hariba Muesing a seat Loisang Amabu, Lana Uhana Bohana Bamadi, Loisang a Simaki Tomising Bu, Lana Lamzingduna, Sel Komgatuna Matik Sadana, Pampai Navamadi Kosiemgi. Suli Pine about Honabigi Mara Lady Hina People War Group Marxist Center Gi Strategical Core Committee na Labak Miam Kangna Laptokle Lonena Matakta Paliba Muising a Sikosem the Sangbada Ating Batamle Amadi Hausi Lady Bakosem Gi Chairman Amasum Secretary Anina Kudaktagi Hidi Muising a seat Matam Supagi or the Tapatagi Laptokadabane Kariguma Hidi Muising a Sigi Matakti Action Lokataba Tarabadi Chairman Amadi Secretary Anigi Matakta Lup Asina Miang Sanglakani Hausiki Lady Basay and Abasi Kudakta Loisile Waruisina Sida Kosemgi Employing Amadi Leva Miamna Harauna Yapham to E Nonana Ashigumba Sanainaba Amadi Lanai Kudong Sanaba Karagidam Miamda Samam Nahanbagi Tawongasi Amuhana Tarok Labadi Lup the Lady Bakudam Sangdam Sing Amadi Sinakiba Arwan but Lalong Kutima Sabak Phaklakle Hines Serul Aduna Makatarakli Hina Pau Shinam Makatana Fondorakli Atopa Pawamana Kosemgi exam Tagutoriba Mahiro is in the Wafam Kara Leba Sigi Mapam Kuding the Sandoraktuna State Asidasu Hiram Kuding the Asoba Sapu Ama Pihiba COVID-19 Iram the Masigi Lyric Laisu Tamliba Satra Naharul Sing the Su Asobu Sighting Ama Piki Masigi Saina so Hausu Power Cocolatri Kayam Queen Satakigani Haibisu Karamatana Haibangamdri Matam Kara Paraboy Ninglu Adobo Handak Maraksi Kanghen Hengalapogum Tauri Laina Sibu Ngaktonabagi Amata Ngairabu Upai section ba Haibisina Oidi Hausi Aquina Lightok Payadri Karamamatam Damadi Kanad Laina Sina Amuk Haksang Landarak Tambangamdri Langakna
laina asibu laksinanaba SOP kya semduna amadi miyamna tawgadaba tawroidaba kya gi athingba matam gi order thokli masigi manungchana migi kumai oiragasu iramda masida sai khudingi miyamna pamna asoba cross kya tawduna pangthoklibi yoksang kumai su handak sahi gi oinadi lengangna athingba kya hiram kharata thamkhre masigi manungchana thabal chongba isai lila tawba miyamna tingadaba kumai sing yoksang sport hakchang thengnaba yaba masana sing punama athingba pikhre masida yaningdaba miyoi kya yaurai adubo aikhoi yaningdaba leirabusu tungi hawalagliba naharol sing mahairoi sing punamaki khalaga yafam thoi handak seigi oina council of higher secondary na lawba class 11 amadi 12 ki exam gi matam su council na lakthokre class 11 gi na megi nipan gi amasum 12 ki na megi manga dagi hauna na sem saba loikre mamangi sahi singa yengnabada handak ki exam gi matam si tha ani ahum thengthare haibisi punamakna khangnarabane punamak asi covid-19 na pikiba saithengni sahi ama lairik tamlaga thagadoribe exam asi handak sahi gi oinadi supnagi tha ahum lom tama lairik tamlaga mayukna batari masi khangna class ani asigi syllabus su hanadagi 30% hantan khiba laikre masana thawai yawno hona jaba mahairoi singdadi handaki exam asina dum hen nungaigadori adubo exam yada lairik paba mina hairakpa ngaiba mahairoi singdadi asoba pulum amadi oiragani makasa tharakpoina atopa paw amana mai muthatpa yawna tuan ba khongjang sangsinanaba warep lauragani secretary di Manipur State Electricity Employees Union makoigi matam kuinagi mamangdagi tanduna laglaba tari suba pay revision of pay 2019 asi satnahanbiyu haina phongdokre Kaisampata leba association asigi office ta permission unaba mada association asigi general secretary ti Shyamnagorna employees sing asina tanduna lagliba tare suba pay implement taunabigi demand asi lagliba March 13 fawbgi manungda pibidrabadi association gi oi mifam ama April 10 da pangthoklaba matung mai muthatpa yauna tuan khongjang sing sangsinanaba warep lauragani haki amaramda MSPDCL amadi MSPDCL company ani asigi January amadi February thagi tolop hauji March thai yor aba phawba pithoktana lairiba sisu athubuda pithokpiyu aduga consumer singnasu prepaid meter dagi bypass tawduna mai ningthijana sejanabiyu loinana meter pandabi singnasu bill sang naina thitokpiduna company asina tawriba thaba asida mateng pangbiyu hainasu makna makhatana phongdorakhi makasa tharakpoina atopa pawamana freedom of expression lan sijanabasing logi mateng lawroga sairak piribasing masana tawjarubagi mahai phangjabani chief minister freedom of expression lan sijanabasing logi mateng lawroga sairak piribasing masana tawjarubagi mahai phangjabani haina chief minister N Birena ngasi laifam kunau youth development association gi mitong lampak ta saba community hall sangabagi thoramda phongdokre Thauramadu LKYD Egi President Kejoy Impal East ki Adakhya P Bimola Laifam Kunau Zila Pariyat ki member L Olendro na singba maruiba misakyasu saruk yakhi Thauramdu Minister N Birena Makha Taraduna haikibada article taraga mapangi clause anida decency and morality ngakadabani hairibadu indabadagi miyoi kya phari kanagumba kharana paumi phare haina lana sandolibasi laibak thibani paumi sahum hena lairibasida kana phagiba laibra haina su nainabiyu haki chief minister na makhatana haikibada travel nupi amada katukaran wahi sijinarubadi madugi ek aduna phajabani paumi oina phaba natti lalhaubagi pau mafam marang khangdana phonglurabadi madugi maralda phajabani paumi oina phaba natti haiba paumasu ngasi phongkibasi phongsingda phonglakhi makasa tharakpoina atopa pawamana lambi sembidabadagi lambi thingjinduna bangi khongjang changsinkhre Bisnupur district ki kumbi kendra gi manung sana laiba maitai pangal singmi Nepali amadi Bengali yauna Kanglup kayano khundariba Saiton gram panchayat ki manungda lairiba miyam gi amata ngairaba lifeline oiriba Phabok Chaw Ithai dagi kumbi taraga Saiton chatliba kilometer taragumdoi sangba lambi asi sarkarna sembidabadagi ngasidagi hauna lambida uwa phaijinduna bangi khongjang changsinkhre lambi thingbi khongjang asi Saiton area hills and
Village Joint Action Committee on Social Information and Development na JPSC gi manungda akoi bidalai riba loop singamadi local club singna lambi thingbagi khongjang asi sangshin khibani lambi da uwa phaijinduna gari tire na singba mai thaduna phana singba thajinduna no road no board athuba matamda lambi sembiyu yamna thuna saitondagi kumbi taba lambi sembiyu haina thaba name plate card kya sichinaduna saiton khunawdagi hauraga salan konjin phawda lambi thingbagi khongjang sangshin khi khongjang aduda saruk yakiba saiton khunawgi haikho phaw kilong koba machin chatpa chingmi amana phongdorakhibida lambi paringasi sembi-naba mari lenaba sarkargi authority da khan kharabasuk ngasi phawba thausadana lambi sembidana lairakpagi ngasi lambi thingmi khongjang ngasi sangsinmani haikena su pawsna makhatari loshilakpoina atopa pawamana MLA taragani disqualification taunaba Congress ki MLA nipana President Ramnath Kovind memorandum pisinkhre BJP na lusingba Manipur Sarkar asida parliamentary secretary oina MLA taragani niyam lana hapsinduna thabak tahon khibasing adu disqualification tahonanabagi damakta garang Manipur Pradesh Congress Committee ki President Govindas Konthaujam na lusingba Congress ki MLA nipan Delhi satkhiba adu ngasi Bharat ki President Ramnath Kovind unaduna wari sabaga loinana MLA taragani disqualification tawbinaba memorandum pisinkhre Bharat ki President Ramnath Kovind ga unaba aduda Constitution gi wangmada parliamentary secretary uhenkhiba MLA taragani disqualification taunaba MPCC gi President Govindas na taksinkhi loinana MLA taragani bu parliamentary secretary oina hapsinkhiba adugi matangda Manipur High Court na Office of Profit na haina phongdokhibaga loinana ECI da hiram adugi matangna pisinkiba wafamsing punamak President gi maphamda sugaina tamki haidi ngasi President gu unabaduda AICC gi Working Committee gi member Gaikhangam L Local di Karung Thang TH Lokesor Alfred K Arthur amasum MD Hazur Rahim su saruyaki haina paw sina makhatana su phongdorakli